lamyanba hizam irabot ki chama kunma thoi suba mapokomon thoram ngasi mapal lamyauna manipur gi mafam kayada paksana pangthoknakre miyamna hujik irabot komba asengmulu singba thiri haina CPI state secretary Dr. M Narana phongdokre amadi kunai amada lo haiba posak asidagi hena chawba amata leite haina law and legislative affairs ki minister L Jayanta Kumar na phongdokre Kurumjari ISTV ki Manipuri pau miyang tabiri papumna makpu taramna oksari haujing mapung oiba pau pijari lamyanba hizam irabot ki chama kunma thoi suba mapokomon thoram ngasi mapalam yauna Manipur gi mafam kayada paksana pangthoknakre mapung oiba thoram irabot celebration committee Manipur na sinduna palace compound laiba iboyaima sumang lila sanglenda pangthokhi thoram aduda CPI lusingba M Ivohal celebration committee ge chairman TS Tomba Control Commission CPI Manipur State Council के Chairman B Sharma State Secretary Dr. M Nara Party के अतै लुसिंग बसिंग सुसरुक याखे इराबोट की लाइफ साइज मितमदा लैसु कटपगलोइना स्टेट लेवल मास पास कंपटीशन सुपांग थोखे Dr. M Narana irabot ki asengba punsi wari miyamna khanglakpadagi ngasidi mahaki ningsing thoram paksana pangthoknarakle miyamna hujik irabot kumba asengmulu singba thiri mahaki lising makhada miyamna chatba horakle haikhe stable loiba government ama miyam sigi tangdu leitana masing khidi to hum thoi naina lengtana leigadaba sarkar ama haiba sibu prajana fil to hum thoi to madu ngamnu hona basi laide madudani irabot sacrifice maki tormo thabuk pun maktuna yena ban leitana miyam na ure mar madunni miyam pun magasi maki palos asuk tam thoi yauri lamyanba hizam irabot ki chama kunma thoi suba mapokomon thoram ngasi mapa lamyauna Manipur gi mafam kayada tongan ba organization kayana sinduna pangthoknari irabot celebration committee more na susinduna ngasi more da pangthokhi ngasi gi thoram aduda mitai council more gi president M Thoiba ekodom gi president Sanayaima MMCM gi president Muhammad Hussein yauna tongan ba lup kaya gi lusing bi sing saruk yakhi Laikhidraba irabot ke photo da miyamna lai sukatuna ikai khumnaba utki mahiroi singi tongan ba jagoi isai gi thoram su pangthokhi lamyanba irabot amasung athauba angom ibunga hanbigi mapokomon thoram ngasi kiam gaida leiba laisang hidel heritage site ta pangthokre athauba singi machama suni haiduna laithokpagi mahutta work culture hanna lehena bohan asi haina TSB swajna phongdokre Laisang Hidden Protection and Development Authority na sinduna pangthokpa thoram aduda Consumer Affairs Minister Karam Shyam Kairau Kendra ge MLA L Rameswar amasung atay masak naiba miyoi kaya saruk yakhe loinana laikhidraba singi mitamda laisu katuna ikai khumnaba utke Kairau Kendra ge MLA Rameswar na Laisang Hidden asi puwariga sagona raklaba yamna maru oiba mafamni masibu tourist destination ama oina semgat piba taragadi lakadoriba mirol na soidana wari na hogani haike Minister miyam na thagalakpa mihunna ngasi afaba government ama laibangam libani ekhoi masel hunna duna laibagi mahutta thabak oina tawminasi haiki Minister Biswajina irabot bukarigi damakta lamyanba masung miyam gilusingba ama oina sakhang libano haiba ekhoi khangnana ba honasi lamyanba kayagi ningsing thoram ngahak pangthokpagi mahutta darkar laiba miyoida mateng amadi kodong saba pina ba honasi reformation khaktana tana transformation tawriba asida Minister MLA singna rajniti sanabiganu loinana CSO singna su mateng pangbiyu haiki miyam gi phani haragadi miyam gi damakta ai kathokke haidana akoina ngasi kathok pikiba masasu lai khidre adu miyam gi damakta madu toramaduna afaba society da ama piram do adu gi damakta ngasi akoi ngasi irabo danatana gi mokom astai mo hanmi haidana mo hanmi haidana akoi ngasi sintana Bisnupur district ki manung sanba irengba mamang laikai community hall da su irabo celebration committee amadi Royal Academy of Law oinam na sinduna thoram asi pangthokhi thoram adu da lamdam adom gi saknai reba miyoi kaya yauna mahiroi kaya su saruk yakhe laikhidraba lamyanba irabot ki mafam da laisu katuna ikai khumnaba utke Thoramasi North East India Development Party na susinduna ngasi party asigi office ta pangthokre thoramaduda party ki president and Samarjit amade atai lusingba kayana saruk yaduna lamyanba hizam irabot ki photo da lai sukatuna ikai khumnaba utke
Manipur Proletariat People's Democratic Union Struggle Committee Manipur amasung Socialist Students Union of Manipur gi apunba organizing committee na sinduna irabot ki chama kunmathoi suba mapok kumon thoram kaisampat lairembi community hall da pangthokre thoram aduda Parliamentary Secretary L Susildro Manipur Proletariat People's Democratic Union gi President N Megasandra Imphal Public School gi founder A Kennedy Susaruk yakhi ISTV News ki Paumi Urit Kinbam Indraras yauna Paumi Tarukta mana piduna ikai khumnaba utki thoramga mari lenana thabum ama supna pangthorakiba mas pas amadi leibak ningba isai sangdamnabada makok mathang taraba singda mana mathum sing yanthokhi Sibesena Manipur State Nasu Hizam Irabot ki chama kunmathoi suba mapok kumon thoram babu paradalai pa office ta pangthoki thoramadada party ki president and Tombina Lusingduna Irabot ki mitamda lai sukatuna ikai khumnaba utki Arabti Development Association amasung Life Savers Manipur anina Irabot ningsing thoram ga mari lenana Rems ki blood transfusion ga khusamnaduna blood donation camp ama pangthoki thoram aduda miyoi humbudrani thoina EPK Youth Development Club Yurembam Awang Lekai Nasu Irabot ki Mapok Kumon Thoram Club asigi sangnenda pangthoki thoram gi sarugama oina mahairoi singi saireng kuit chamadi maira paibi singi saireng changdamnaba amasu pangthoki Bangladesh ki Vanul Valu Villa dasu Patriotic Writers Forum Manipur amadi Integrated Manipur Association Tripurana Irabot ki ningsing nimit pangthoki thoram aduda forum gi founder secretary OC Maira Patrol member Dr. Manauton, Secretary Rakesh Naurem, Integrated Manipur Association ki President Khoirom Indrajit, Bangladesh ki saknai raba aiba mera sanana lusingduna irabot ki mitamda laisu katke. Dr. S. Manauton na Bangladesh ta lairiba Manipuri singna mathang sahidagi class 6 tagi 12 fawada mahairoi tara Zenith Academy da mahitambagi khudong saba piragani haike. Irabot ki mapok kumon thoram ga mari lenana moreda numidang mai thanduna lusingba sibu ikai khumnaba utke Irabot ki chama kunmathoi suba mapok kumon palam mahat ki pokna pham lamdam pisum thong oinam lekai desu pangthoki Manipur Sarkar ge Art and Culture Department amadi lamyanba Hizam Irabot Memorial Charitable Trust ani nasinduna pangthoki ba thoram aduda Health Minister L Jayantakumar Art and Culture Director Dr. K Susila Cooperator O Romeo Manipur Human Rights Commission ge hanege member NG Nongyai Hizam Irabot Memorial Celebration Committee ge Chairman S Dilip Kumar na singba miyoi kayana saruk yaki Minister L Jayantakumar na lamyanba Hizam Irabot lamdam asigi asengbu lusing amani lusingba amani mahakni hinglingai matamda lamdam asi chawkhat lambida laknana bahotnabada achoba thodang laukiba misakni Bharat ki saknai raba political lusingba kayana mahakpu ikai khumnaba utpa Manipur gi politician amasuni Bharat ki संविधान semba haurakpada North East ki miyamna pamloidaba article hablakpada Hizam Irabot na madugi mayokta chapchana thengna khiba misakni haike Irabot palle kari haine palle noin tawi bese mase autonomous district council se sarkar ame manungda sarkar ame thamga chalai ni adum mase khanna ba soid nam ki lakani mase nungai da soid nam ki lakani asam ko gi maikai da Manipur ba labda nipa koi bane mai wadi da paw hai na matam dire da भारतीय संविधान की ये नव मतंग द पार्लियामेंट हजिंग हारिबा असम की एमपी अनि दना इजे बिरापुर की मागी ममिंग जे पल्लगा अमसिंग थागत पद फोंदो ए द असुम मतिक चोथुक चनिंगाय Kaksing district ki tongan ba mafam singdasu lamyanba irabot ki mapok numit thoram paksana pangthoknakhi Wangjing Tentha Kendra Development Committee na sinduna lamyan bagi thoram Revival Foundation ge conference hall da pangthokhi thoram adu da MLA Paunam Brojansu saruk yaduna lamyan bagi photo da laisu katke Bamoleka Youth Club yari pokna su lamyan ba irabot ki ningsing thoram Bamoleka Community Hall da pangthokhi thoram adu da Naharol Thodang ge editor Khoirom Loya lakpa yari pok thambal no sahitya marup ki president Raghubir Thiam club ke advisor Takhelambam Pisak su saruk yakhi Thorom gi sarugama oina handak sahigi board council amadi CBSE na lawba examination da mark wang na fanglak laba mahiroi singda manamathum piduna pungning thawgatke Zaneneta irabot ningsing loop kaksing nasu lamyan ba irabot ki mapok kumon thorom kaksing bada jalai ba irabot park ta pangthoki thorom aduda kaksing municipal council gi chairperson
Anjit Kumar Kha Manipur College ki principal Y Mangolzau amasung Imphal East ki Sibijas Y Somorjet Nalu Singduna irabot ki mafam dalai sukatuna ikai khumnaba utki irabot ki mapokumonga mari lenana jiribam dalai ba irabot ki mitamda miyamna lai sukatuna ikai khumnaba utki jiribamda irabot ki ningsing thoram apung fana pangthok tabada miyamna nungai taba phongdok nakhi mahaki wakhalon bu pamjaba miyoi singna ngasi isam samna thoram asi pangthok kibani Southeast Asia Human Rights Association na irabot ki mapok numit ka mari lenana Manipurda mob justice mob violence hengalagli ba asi police na sumba tawrakani thajadabadagi ni haiba hiramda ahanba state level open debating competition ama lamyan masanglenda pangthokre thormaduda Manipur High Court ke senior advocate Khaide Mani LMS Law College ki professor and promote thabaktagi potharaba IGPS manglem jawsu saruk yaki sangdamnaba aduda mahiroi kayana saruk yaki Oinam Kaithel da su PYA na sinduna irabot ningsing thorom galoina na district level general knowledge amadi written quiz competition pangthoki thorom aduda Royal Academy Oinam gi governing body gi secretary Oinam Ibo Soba Khuman and Sarat Chandra amasung TS Soren Kumar susaruk yake Irabot Celebration Committee Oinam na irabot ki mapok kumon ga mari lenana Oinam Turel da hyang tanabagi thorom pangthokre thorom aduda Han MLA Oramba Dr. I Ibohalbi Education S ke Under Secretary S Sambunat Oinam Municipal Council ki Chairperson L Sanahal Vice Chairperson W David Su saruk yaki Lamyan ba irabot ki chama kun mathoi suba mapok kumon ga mari lenana ngasi Lampel Patale State Council of Educational Research Training SCERT ki staff singna office ki akoi begi lamtu sengdokre Nomai bungdalai ba Thamchet High School da su school adugi mahairoi amadi oja singna saruk yaduna irabot degi thoram pangthok pagaloina na lamtu sengdokhi Kunai amada lo haiba posak asidagi chawba amata laite lo tamliba mahairoi singna lo tamliba asi karigino haibasi khangadabani haina Law and Legislative Affairs Minister L Jenta Kumar na phongdokre wafama singasi Tribal Students Union LMS Law College ki oba process midcom legal awareness and program ama hokdokpagi thoram da phongdokhibani Adim Jati Complex ki Amity Hall da pangthokhiba thoram adu da High Court of Manipur ki Senior Advocate RS Raisang LMS Law College ki Principal Salatur Rahman Imphal East District Legal Services Authority ki Chairman Golmai Gaifulsilu amadi Manipur State Legal Services Authority ki Member Secretary RK Memsana Singbana saruk yake Minister L Jenta Kumar na makataraduna democracy satpa lebak amada lo habestegi hena chawba posak amata laite lo tamliba singna masagi responsibility khangna samaj asigi thabak tawgadabani lo khangdabana tawrubani haiba wafam sing ngakpi ba yaba pot nate hiram khuding makta lo habasi yaudaba yadaba posak amani haike limitation new human limitation madul maram wadna lo si ek pastor lo si arang nahan pastor lu hoyong lu kang na daw niya say no masih yang apa ngamoy to mutin mo naman eh so there are paradoxes there are contradictions madu kita muta gaman to kita sila the law shimina may ama workshop may am to sa to the yaw ibusin to madu we discuss those let's discuss Imphal Ziri Lambigi waheng mamlaikai degi moirang lerak masin phawbagi manungda lambigi awanglong thamba maikaida masing yamlaba pothol kaya laiba amadi mafam kharada nung thongalaga koilas thadana thamliba asina miyamna lambi chathok chasin tawbada chawna khudong chadaba mayoknare haina ISTV News nangasi ayuki pung 12 gi pawda sandokraba matungda mari leinaba singna pothol sing mensinbagi thabak chathaba haukhre hanadi lambi asida gari thawriba miyoi singna pothol sing laithok laga thawna naba hotnabada gari thawriba sing accident thokadra haina mipaiba poknarambani Handak ising isawna maram oiduna lambi asigi phibam ka hena soksilakibani hana apikpa pothol kaya leramba adu matam chana semjin haudabadagi aruba amadi achauba pothol kaya oirakibani masina lambi asida chatliba miyoi singda nongma nongmagi khudong chadaba hengalakli amaromda moirang leirak masin maya dagi awanglom thangba lambi ge saruk sing semnabagi damak nung thajillaga thamlamliba asi Haujik nongju tha oibana koilas thabagi thabak di paikhatre lambi asigi nakalda matik saba dran laitabana kanna nong surakpa matamda ising tumjin bagi thawong ama tatana chathare turel dagi ising haijillaktana bani haiduna mari lenaba singna retaining wall na kanda lebak thonjenduna thambana nong surakpa matamda lambigi nakalda tungduna leba ising chenthabang amdana leire
Numit humni supna sathagadaba anirak suba Manipur Catholic Women Convention ngasi Manipur ki Governor Dr. Nazma Heptulana Mantri Pukrida leba Christ Jyoti School da hogdokre Women in the Family Church and Society haiba thim da pangthokiba thoram aduda Reverend Dominic Lumondidi su saruk yakhe thoram ga mari leinana Governor na nupi da chathaba crime amadi human trafficking gi sang asuki matik lamdam asida hengalakle Wakal manaba civil society sing putsin aduna asigumba miyoi bagi mayok ta sathaba crime sing asi tingna na bahot na bathau tari Manipur Catholic Women Association gi maru oiba pandam su nupi da sathaba crime amadi miyoi ba samaj bu chawkhat hana bahot na bada asobo thaudang lobo eheningi haike We hope that the Catholic Women's Association after the conference and the resolution and the deliberation they have would let me have the copies of their declaration or commitment on the future program. I would definitely like to help them in any way I can. Senapati District ki manung sanba Purul Village da Mega Flowers Song arang Horticulture and Soil Conservation Minister T.S. Sam Kumar hogdokre Eco Tourism Purul Nasinduna Horticulture and Soil Conservation Department ke sponsorship makada pangtokpa thoram aduda Karong Assembly Constituency gi hanagi MLA Henry Paute amasung NEC gi Human Resource and Employment ki Director KS Sili Anthony Yauna miyoi kayana saruk yakhe Punna stall nipuma thoina saruk yaduna pangthokiba exhibition hogdokpagi thoramda nat ki oiba thoram kaya su pangthoki Minister Syam Kumar na Purul Village da hauriba lai makhal sing asi mafam chana sizinaba amadi miyam da khanganaba NEC gi tengbang na leptana exhibition kaya pangthokpa ngamnanaba mahaki maikai ki sohanagani Laising asi yonnabagi mafam oina lupa lakh taranithoi sangna market set amasu sananaba thaurang leire phongdokhi village inda magi nursery plant seven gane village da u than gane village maintenance tornai village da pisa pi gane adu u du ho ngam gane ba adu u ho ngam mon adu na koina anu government ge koi pam gi pandam di loina ba single praja villages me am si koina masi si kino to involve to honba without involving the villages we cannot success anything and we to mo FIFA World Cup da saruk yagadawri ba sanaroi Amarjit amadi Jason sanaramba playground semjinna ba lupa lakh tara piragani haina Wangkhem Kendra ge MLA ke Megachandra ngasi Thawal Haukhamaning lekaida sanaroi ani asigi damak yaifat Mangol thawni bagi thoram da phongdokre Haukham amang community hall pangthokpa thoram aduda MLA Megachandra makhatara duna Khelo India scheme gi makhada sarkar dagi ahen ba sanpham launana ba honaragani haiki Bharot umna khangdo haure Bharot da leiba MP Kudimakna, Makam Kudimak represent Tauriba, Adigumba Parliament House, the Gila, Rapes in the day, Equi, Manipur said, no Madi, Ashumba Sports Lambda, Barapu, Housing Sumajal Taduna lady, Adu Matata, Hena, Masi, Baro, the Sida, Equi, Manipur, player names, Sina, Sana Kudimak, control the one Makani, Equi say one day, and Sum Hizaba. Thasigi kuntaret ki angan ba yukta Indo-Myanmar border da khuthokna bada NSCN ke gi miyoi mari KCP amasung KYKL gi miyoi amamam sikhi haina Indian Army na claim tawkhiba wafam yumpham yaudaba aran mani haina KCP amasung KYKL gi punna thokpa serol amana sengdorakle KCP gi Information and Publicity Member in Charge S Mangal amasung KYKL gi Deputy Secretary Publicity and Research Thoibe Mangang na punna thorakpa serol amana asigumba aranba press note asi Jahi kaya makoi ki makada namthabiraba lamdam asigi miyambo aki tuzungba amada lehena bahonabani asigumba thawong asina lamdam asigi miyamda Indian Army na Revolutionary Force singi matik mayai hele habadu unana bahonabani masina lalalup singna India bo maithibe piduna maning makhatamba laibak ama oinana ba manglan asi oithok loroidabani haina miyambo apangba sibani Indiana sanari ba aran ba propaganda asigumba miyambo lana lamjingadaba thawong amata ekhoine jathade Indian Force singa khuthokna ba asi ana amadi asok apanya rabadi madugi sapsaba pau thambiu henjin ba amasung watna claim tawba laite lising ani tara mangagi jun marida parau londa chathaki ba attack ta NSCN ge Meza Raja Kamai amasung KYKL ge corporal amit laikhide thawdok aduda Brogra regiment ki lanmi tara nipal hatki atopa kunma thoi sohan ki thawdok asigi asengba claim karigumba samdok sadokta chapchana thamki India के मायोक्ता चथरकली बा आर्म कैंपेन की मनुंग सन्ना ममंग सही के अगस्त निपान दा अरुणाचल प्रदेश के लाजू खुलदा इंडियन आर्मी दा नोंगमाई काप्सिन की
थौदोक अदुगी मतंगदा असोक अपन थोखिबगी क्लेम तौखिदे निसिंगनी तरा तरुकी अक्टोबर तरा निपाल की नुंथिंदसु NSCN KCP अमसुंग KYKL की अखनबे एलेट फोर्स ना इंडो म्यांमार बॉर्डर की बॉर्डर पिलर सामा यांखै तरता आर्मी की कलम अमदे अटैक तौखि हाइरे कैंपेन असी चथदुना अरुणाचल प्रदेश की मिनु खुलदा तरा तरुक सुबा असम राइफल्स तक खुथादुना आर्मी अहुम हाट की अहुम अमना सोहन की मथंगी नुमित लिसिंगनी तरा तरत की दिसंबर मरीदा स्पेशल एलेट फोर्स अमसुंग इंडियन आर्मी की मरकता अकनमा खुथोकना की स्ट्राइक टीम अदु दिसंबर अहुम की अटैकता KCP की कमांडर अमा पानबदगी हंदोरखिबनी मसिदसु वेस्टिया द बेस्ट तौबा मीडिया हाउस सिंगदा सबसबा प्रेस नो थाखी हाइरे इंडिया ना लमदम असिगी मियामबो नमथदुना थमननबा प्रोपेगेंडा तौदुना लमदम असिगी मियामदा लांजंग असिबु सौगतपगी वखललोल नाथैननबा होटनरी असिगुम्बा अरानबा प्रोपेगेंडा इंडिया की असुगुम्बा वखलसी वेस्टिया की मियामना यंगसननबा अपील तौरी हौजि मरक्तना ब्रेक अमतंग लौजरी Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 81310256634. Chacobo Gold Bonanza at Airport Mall, Changangai Airport Road. Participating stores are Adidas SPC, Adidas Originals, The Danish Rack, W and Arrow, Crocs, Samsonite, First Cry and Adidas Kit. First prize, 1 lucky winner to get 10 gems gold coin. Second, 3 lucky winners, 5 gems gold coin each. Third, 5 lucky winners, 2 gems gold coin. And fourth, 10 lucky winners, 1 gem gold coin each. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungaraktaba singidabak amatta ngaraba upaidi jolip syrup amasu jolip capsule bu changni sinabiyo ngasidi suara hajenge मुझे करी योग जाओ सीधी योशी का नहीं है मत्स्यकी योशी दी तता तिस्कोनी ने अदुदी सनागी मुहुत यांगना सिंबया अंदर Website launch. The regular English High School Kwakatel Haino Konimbi Imphal has launched school website www.rhsimphal.com. Log in to website for informations like managing committee and general body members, list of teaching staff, alumni of the school, exam results which can be seen through the website, achievement of the school, SSLC result based on BOSAM, admission which can be done through online. Aise business amma tawsirana khanbane. Bakery gi tawsirana mukhalle. Adu khallurakanda Madhu Shabada Changadova machine Shinduna, a koi side home Pangbi Padova. Why all drama? When you get it all in Green Cane Industries. Get easy installment and free after sale service. Hurry! Green Cane Industries for better baking. ब्रेक तुंगदा ताराम नौकसरी मखातबा पाउदा हुमफुनिथोय सुबा वाइल्डलाइफ चयोल थौरमगा मरी लेनना लोकताक पाता सक्तारिबा मिरमदगी पाइरकपा उसेक सिंग अमदि लमदम असिगी उसेक सिंग करamba मओंगदा सक्तारि हाइबा माहिरो सिंगदा खंगनबा पांदमदा नौमगी ओइबा उसेक येंगबगी खोंगसात अमा बिष्णुपुर फॉरेस्ट डिवीजन अमदि इंडिया बर्ड कंजर्वेशन नेटवर्क ना पांगथोखरे कॉलेज अमदि यूनिवर्सिटी तकी खनगलबा माहिरो कुंथ्राना सरुक याखिबा टीम अदु डिस्ट्रिक्ट फॉरेस्ट ऑफिसर बिष्णुपुर एल देवलाना थिनुंगई पातोंदगी लमथाखे वाइल्डलाइफ वार्डन के जुगेश्वर लुचुंगदिना टीम मंगा खाइदोक्तना लोकताक पाट के अकोइबदा उचेक सिंग येंखे के जुगेश्वर माहिरोय सिंगदा लोकताक पाट चक्तारिबा उचेक सिंगी मवोंग मतौ सिंग अमदि मियोइबगा लेनारिबा मरिगी मतंगदा वा nganखे इंडिया बर्ड कंजर्वेशन नेटवर्क के आरके बिरजेटना उचेक तादबा पाट अमा हाबसी मियोइबना सिजिनबा याबा पाट अमा ओइद्रे हाबने लोकताक पाट कनबदा उचेक कनबा हाबसिसु यामना मरु ओइबा रामसर साइट की क्राइटेरिया मापनगी मनुंगदा अनीदि उचेक कनबा हाइना चाउना याउरिबनि हाइखे
DFOL Deblana Hogalakliba Mahirui Singda Pata Saktariba Usek Sing Matau Karam Nangak Sengani Amadi Makoina Karamba Taudang Logani Habagi Matangda Kongsat Asi Pangtokpani Masina Kana Gadabo Oirabadi Makatana Pangtok Nabahonagani Haiki Pelor Moisina Moi conservation Kona Togdang as over Malor put in main pandem de Sigi bird watching programs. Main pandem de conservation and protection of migratory birds of Loktak Lake. The importance of this migratory birds, Sigi Loktak Lake Kamari Lena, ecological balance Kamari Lena, she's addressing the awareness pinning back hanging birds in the main pandem. Taram Maridak Suba Manipuri Matam Isai Numit Amikna Sinduna Palace Compound the Leba Maharaj Sandra Kriti Auditorium the Pangtokre, Toramadu the Saknaira Theatre Director Ratan Thiam, SBS के मैनेजिंग डायरेक्टर एस विक्रम अमिके प्रेसिडेंट एस दिजेंद्र सुसरु याके हानगी प्रेसिडेंट याउना लूप की थौ पुरंबसिंगदा खुदोल तमदुना इकाई खुमनाबा उतखे रतन थियामना मणिपुर के सैसकपसिंग मपाल लमगा सांगदमनाबदा थोइना खेनाबा लैते मतम की मतुंग इन्ना अतोप्पा लमसिंगना इसैगी लमदा चाखलकलिबा असिगा चप मानना मणिपुरसु थोंग मानना सत्पा ngamli हाइखे अकोई इंडस्ट्री ओगन ngamdri म्यूजिक इंडस्ट्री ओगन ngamdri adunati music tawjari ba film tawjari ba artist ki director ki natraka loina ma tu kari toraka hinga de kari toraka chaga de kari toraka tawga de haidana akoi isana hangsuba akoi isana ma de na ngai ta ba phaw na tana akoi kari mata tawbu ngamde Thobal Commando na Yaripo ki SDP Ogapun na Yaripo amadi Thobal Police Station na kon mafam sing the drive sa thabada aran mamong the LPG cylinder amadi petroleum gi pothok sing lalolam bani haiba myoy Nepal gas yaw ba LPG cylinder kun mathoy ahang ba LPG cylinder humbudra mari petrol liter sahum diesel liter sani amadi kerosene liter sani phagat Makata ba ain gi thabak lokhat na ba myoy Nipan adu phagat laba polam singaloina na Thobal amadi Yaripo Police ta khusin na khre Imphal East Police na su gas cylinder black market tawbasingi mathakta chathaba drive ta tongan mafam dagi cylinder mapudra mathoi phagat khre phagalaba sing mari lenaba police station da ain gi oba thabak lokhan na basina khre ngarang numidang phagat ki ba cylinder sing adu irilbung area dagi kun new second dagi kun mathoi mantri pukri area dagi humphuni प्रधानमंत्री उजाला योजना प्रोग्राम की मखादा बीजेपी मणिपुर प्रदेश की किसान मोर्चा के वाइस प्रेसिडेंट डॉक्टर के.एस.एस. कला सिंहना ngasi khundrakpam kendra gi manungda leba lairabagi pankhai makhada leba nupi nifunipal da lemna gas connection pibaga loinana cooking gas set yanthokre ngasi mahaki pangai da leba mayumda pangthokpa tharomadu da BJP Manipur Pradesh ki chief spokesperson S.T. Ken Singh spokesperson Dr. R.K. Ranjan yauna party gi miyoi kaya susaru yakhe Sahitya Thokpang Lupna Sinduna International Translation Numit Thoram Manipur Press Club ta pangthokre thoram ga mari lenana hizam angang halge chama kun manga suba mapo komon amadi nongthombam Krishna morning sing mana lanthoke thoram aduda saknai raba theater director Dr. Ratan Thiam Manipur Sahitya Parishad ke hanagi president Professor Antombi Susaru yakhe Dr. Jodachandra Sanasamda nongthombam Krishna Mohan mana lanthokduna ikai khumnakhe MPP gi interim president O Jugindro asidagi party office ta sangbada thingba thamkibaga loinana party asigi oina interim president oiba form laite haina working president Sarat Kumar Maimom na phongdokre party gi office ta pangthokpa pawgi mifam amada Sarat Kumar na Jugindro central committee gi mifam na khanghaudabadagi khankibani madusu mikhal tawkibenate certificate hura laga election commission da tharambadagi disqualified tawkibe misakni maram aduna mahak makhatana party office ta sangba yararoi haikhe मागी मथक्तसु सर्टिफिकेट सुंबम मयामजी सारंबगी दंता स्टेट रिटर्निंग ऑफिसर ना मागी मथक्ता पुलिस ता केस अमा लोखतु लेखरबनी अदुना मागी राइट अमता लेतबगी मथक्ता मागसी अखोइगे अनरिकॉग्नाइज कोई कॉन्स्टिट्यूशन ना मासी रिकॉग्नाइज तौदे मासी मसक खंगदे हाइबसी असिगी चेचांग आइना पुथोकजेबा डॉक्यूमेंट्स मयामसिनासु साखी ओरबनी मी अमा अमदा इंडिविजुअली माना थ्रेट तोरगा मफमसिदा मी अहुम मरी मंगागी मेन पावर अम सेंगोलगा माना गुंडा डेकोइट गैंग की टाइप तो लेरंबनी मधुगी दंगता मार्क्स तांथोपनी मणिपुर दा कम्युनल गी थबक कया वांखलकले हाइना यूनाइटेड मेटे एंड पांगल ऑर्गेनाइजेशन ना थादोरक पाचेरोल मन खंगलकले कम्युनल गी वाखलोल वांखलकले बा असि मणिपुर सरकार ना लैंगाक हाइताबदगी थोहन बनी हाइना चेरोल सिनेमा खाता ना फोंदोरकले हाउसिंग मरकथा ना ब्रेक अमतंगा मुगलौजरे
Sky Hospital da world class interventional cardiology ki khudong chab leijare operation tawdana heart ki ahuba menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani digi hena Sky Hospital da mai park satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore gatanabiu ningam hawdana ba hana booking tawbiu Happy. Drink pure, live healthy, we care. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Adong khangbibra makol hoba gari gi khotjenna noise pollution thoktuna laina pohalli Manipur gumba thaugi awaba itatatana mayong ariba lamdam sidadi makol so thoktaba thau phangdabagi awaba su leiraroidaba electric rickshaws na kwaidigi hena faram Sagolban Moirang Lerak, Nepra Menjor like Kai the Labor, RD Graphics, E right to Lucky the Nangasimo book to be. Amukana Taram Noxeri, Makataba Pauda, Kuyatong the Gina Nagamapal, Fauraga fly over Bris, Paubagate, Lambig Nageta Fataudi Levising, IMCG what number 3 to 7, 4 gi cooperators sing Amadi Manipur Police ki Kangbu Singaloinana, Sing Dokre. स्वास्थ्य ही सेवा कैंपेन की सरगम ओइना भारत सिनबा थुंगना हौखिबा तांग तारा मंगा दगी लागलिबा अक्टोबर की तांग अनि फावबा जाति की मपा महात्मा गांधी की जामनी फुनिपाल सुबा मपो कुमोन मरी लेना चथरिबा लमतु सेंबगी मनुंग सनंगासी लमफेल पातलाइबा वाटर रिसोर्स डिपार्टमेंट के तोंगान तोंगानबा डिवीजन सिंगदसु लमतु सेंबगी थौरम पांगथोकी Irrigation and Investigation Division की ओइना सु EE जिना कुमंथेम न लुसिंगलगा डिवीजन असिगी स्टाफ सिंगना ऑफिस असिगी अकोइबदा लुनाना थमननबा लमतु सेंगदोखे हौखिबा लिसिंग अनि तरनिथोइदा जुन थादा इहन हानबो ओइना सिजा हॉस्पिटल एंड रिसर्च इंस्टीट्यूट की डिपार्टमेंट ऑफ ऑर्थोपेडिक्स ना मपालम गे एक्सपर्ट का लोइना माइ पाकना नी रिप्लेसमेंट सर्जरी पांगथोख्रबा मतुंगदा अनिरक सुबो ओइना State asigi private hospital singi manungda mapal gi mating yaudana ni replacement surgery haukiba September 22 da pangthokre anirak subo aina pangthokpo oirabasu mapal gi mating yaudana pangthokpa state asigi ahanba ni replacement surgery ni haina siza hospital gi managing director Dr. Palin na phongdokre Langol dalai ba hospital asida pangthokiba pamisinga unaba aduda senior consultant orthopedic spine and joint replacement surgeon Dr. L Ibobi amadi Dr. Iboyai masusaruk yake Dr. Palin na khu yadabana maram oiraga mapalamda sahi amada yamdrabada miyoi humpudagi sama phawba layeng masatli mapalamda layeng mamatamda changba sanphamdagi Manipurda layeng badagana hena hanthare Masigi kudong saba asi Manipur miyamda fanganaba pandamda lagliba October 3 free screening camp amasu pangthuklagani haike layeng mangam bagi facility do laire private sector da sija hospital da ana sigisi na yamna sauna koi gi Manipur gi economy mateng pangni loina na hariba ku gi mapan satna koi gi language gi problem weather gi problem chathok jasin gi adagi expenditure here tawgi khopagi adugi khudongchada mayam jam ko ane na koi asa tawjai Samakun mathoi suba lamyan ba hizam irabot ki mapok common thoramga mari lenana khurai lamlong bazar dalaiba yaning animal foundation amasung rims ki blood bank ani pune khusamnaduna blood donation camp amangasi rims hospital gi blood bank ta pangthokre Kaksing runner na sinduna sekmai turel kansi haba pauzel poba miyam gi obelamzel ama kaksing gi akoy beda sen kre thoramaduda MLA Y Sulchandra income tax ki additional commissioner Naurem Banita Kaksing municipal council gi chairperson Naurem Sanjit Kumar su saruk yake All Manipur Medical Students Association Sinduna Association asigi annual presses meet cum felicitation gi thoram ngasi classic grande internet holder pangthokre
Thoromaduda Health and Family Welfare Minister L. Jentakumar, RIMS ki Urology Department ki former Professor Dr. Sinam Rajendra, Babina Diagnostic Center ki Managing Director Dr. Thangjam Dabli, All Manipur Medical Students Association ki Advisor Dr. R.K. Lenin amasung Association ki President Dr. C.S. Mukesh Susaruk Yaki. Sri Sri Govindaji Temple Votna Sinduna Kwaktan Bagi Thorom Bamolekai Nahabam da Pangthokre Landam Asi Ing Tappa Afaba Kunai Ama Oinana Ba Amaiba Amaibi Singna Lainingi Satnabigi Thoram Pangthokki. Singamakha Apunba Nupi Lamjing Lupna Lamyan Bahizam Irabot Kim Apokumon Mari Lenana Lamtu Sengdo Pagaloinana Nimidang da Hikat Lekatam Kre. Dalit Sahitya Academy Manipur na Sinduna Ahom Suba Lamyan Bahizam Irabot Ningsing Thorom Pangthok Pagaloinana Bharat Ratna Dr. Bhim Rao Ambedkar Award Certificate Yan Bagi Thorom Amangasi Manipur Press Club ta Pangthokre Thoromaduda Hanagi Minister S. Hemanta Dalit Sahitya Academy Assam State Committee ki President Dr. Dipendra Nath Committee Asigi General Secretary Rajol Sheikh Japanese Hospital Manipur ki President Rajen Ayangba amasung Dalit Sahitya Academy ki National Secretary Y. Mahendra Kumar Susaruk Yaki Laikidraba Lamyan Bahizam Irawat amasung Dr. Bhim Rao Ambedkar ki photo da miyamna lai sukatuna ikai khumnaba utki loinana tongan ba awardee singda certificate amadi mana matum piduna ikai khumnaba utki. His name is Rakesh. Swasta hi sewagi manung sanangasi Agriculture Department ke Sanjan Thongda leba office ta lamtu sengdokre Thoromaduda Additional Chief Secretary Agriculture Dr. Swell Akhtar Agriculture Director P.S. Rajendro yauna staff kaya na saruk yake office complex ki akoibagi mafam singda leramba amot akai sing sengdokhi Amarom da BSNL ki Management Committee nasu BSNL ki office complex ta lamtu sengdokre Thoromaduda Management Committee ki President yauna atai thaupuba singsu saruk yake Swasta hi sewagi sarwamo ainanga CGP Women College ki akoibada lamtu sengdokre college ki teaching amadi non teaching staff kaya su saruk yake Nambol Municipal Council ki Chairperson CS Basantana Lusingduna Nambol Laurel Girls School ki akoibagi phibam sengdokre lamtu sengdokpa aduda council ki Vice Chairperson ward member staff sing amadi BJP mandal ki miyoi singsu saruk yake Vision Creative School of Science Alumni Association Thaubal Wangmat Tabana Lamyan Bahizam Irabot ki chama kunmathoi suba mapok kumon thoramga mari lena ngasi Thaubal Bazar gi akoibada lamtu sengdokre Laimaro Lamjing Kon Laima Kon gi kuntares suba mapok kumon thoram ngasi Laima Kon Women Award Complex Asan Bigaida Pangthokre thoramduda All Assam Manipuri Women's Maira Paibi Coordinating Committee gi Advisor Sobam Ongbi Jayanti Nupi Samaj ki General Secretary Ramani Laima, Laima Kon ki President MC Ritana, Maru Oiba Mithunglen Singh Oike. Lampel Supermarket Tokhat Thorang Nupi Lub Amadi Film Forum Manipur Anina Punna Sinduna Lampel Patalaiba Film Forum ki Office ta Lamyan ba Irabot ki Mapokumon Thoram Pangthokhi, Lamyan ba Irabot ki photo da lai sukatuna ikai khumna ba utki. Gandhi Jayanti National Cleanliness Day Gamari Lenana More Police ki Second OC MD Akbar na lusingduna ngasi Police Station asigi akoiba mafam sing amadi gate number 2 ki lambida lamtu sengdokre Commando ki DSP Kati Singh na lusingduna ngasi Indo Myanmar Friendship Bridge amadi gate number 1 dagi thong asi taba lambi ki saruk sing sengdokre lamtu sengdokpa aduda Myanmar Army sing su thoraktuna yauki Ngasi nung tilpung ama makhairom taba matamda sagolban lukram lerakta lebi konthok jam sakhi chahi marfu mangarom surabi nupi ama thangna thilam le hairi ahal asina masagi dukanda le ringenda nupa ama na changlak laga thangna thilambani singnari be miyoi adu lampel police ta changjarakre hairi Akom Lup Kanglai Paki President Oiramba Rajagai Kamaina Manung Matam Sadana Lekidabada Lup Asina Awaba Fongtokre Mahak ni Hinglingi Matamda Singmi Tamigi Mari Jasinana Bahotnabada Asoba Tawdang Loramba Miyoi ni Hairi Hauzik Sanabagi Pau Omong Pizari
masigi sanabagi pauda September ki tang tara mari degi tara taruk phauba Srinagar da pangthokiba tara suba National Open Taekwondo Championship ta gold medal lawrakraba Hathoi Kim Songloi ngasi Imphal International Airport ta taramna okre sanaroi asibu okpagi thoram aduda Social Welfare Minister Nemsa Kipgen amadi ADC member kaya su saruk yakhi Nemsa Kipgen na tribal maraktagi taekwondo gumba masana da national ki thakta gold medal lawrak pangamba asi chawthuk chaningai ni mahakna fidam oiduna tungda horakliba naha singda masana asibu chawkhanhanbada hena mateng oiragani haiki Yang kaya leader basu Hanoi Kim Jong-loina khangba kanba galoina na kan na hot na duna gold medal lawrak pa asi tribal macha sing dasu sanabagi sanabada anoba inot hable Hathoi Kim Songloi bu kangpokpi ki miyan na so harau taram na okay mahaki pokna form haijang khol lakpagi lambida Kangpokpi Town Committee Women's Organization Youth Organization Sada Hills ki Vice Chairman Kunchani Suba Assam Rifles Judge Leader amadi Assam Rifles na harau tayam na okay mahaki yumda su tongan ba furup ki lusingba sing amasung Civil Society Organization gi lusingba sing na harau taram na okay Para Vidya Yoga Sanstha Manipur Unit na sinduna yoga examination level 1 to oiba Numinini subna sathagada ba awareness cum training program ama Quality Council of India gi mityang makhada Manipur gi aina ahan ba hogdokre tharongi mangoina na lamyan ba hizam irabot ki photo da su lai sukatuna ikai khumna ba utkre Mantri Pukrida laiba Bihangam Yoga Ashram da pangthokhiba thoramadu da BJP North East ki political convener Om Prakash Singh Shekhawat Purvasan Yoga Mahavidyalaya Guwahati ki secretary Subhash Siskar Para Vidya Yoga Sanstha Manipur Unit ki President Haubam Indresor amasung Para Vidya Yoga Sanstha Manipur ki Working President Naurem Ibohal Singbana athoiba mithunglen sing oina saruk yakhe Handaki FIFA Under 17 World Cup ta Wangoi Football Association dagi horakiba Suresh Wangjamna yauba phanglakpada association gi maikai dagi harau nongai ba phongdorakle Kafasida Asok Apan Yaunara Indiana champion oiba oira sanu hairi All Ziribam Sports Association Sinduna Kuncharak Suba Nupagi amasung mapan Suba S Nambol Women's Young Tournament ngasi pangthokre Nupagi da Babokon Village Development Committee na winner oikre Nupigi da Wakhan Makha Manipur Basti na winner oikre Hauzik makata basana bagi pauksing boyang ningthaujamdagi amuk phangbigani Yumbu Birmangon College Sombungna Siri Gaur Govinda Girls College Kuraibo Maiti Piduna A Borsan Singh Memorial Manipur University Inter College Women Football Tournament ki champion oikre Manipur University Sports Committee gi miyang makhada Birmangon College Sombungna sinduna thasi gi tang kunipan dagi team marina saruk yaduna college aski ground da satharakhiba A Borsan Singh Memorial Manipur University Women's Football Tournament ngasi lotion kre lotion bagi thoramda Manipur University Kanchipur gi Assistant Director of Sports Dr. C.S. Pradeep Birmangon College Sombung gi Principal R.K. Manisana Manipur University Sports Committee gi Senior Executive Member Dr. T.S. Joy Chandra Lamnai Police Station ki OC W Dev Kumar na Thoramapu Singh oike Satharakiba tournament asigi ngasi sanakiba aroiba match da Yumbu Birmangon College Sombungna Siri Gaur Govinda Girls College Kuraibo goal ani sinoda maitiba biduna tournament asigi champion oikibani match asita mai pakiba Birmangon College Sombungi goal ani do PS Anjali amadi N Bor Kanayana match ki yankini to shuba amadi match ki apiba matamgi ahapa minute amada sankibani match asida Siri Gaur Govinda Girls College Kuraigi sanaroi A Biziada match conduct tokiba referee na yellow card utki winner orba Birmangon College Sombung amadi runners up takiba Siri Gaur Govinda Girls College Khuraida trophy ga loinana certificate amadi selgi mana sing piduna pungning thawatki Manipur Sarkar gi Police Department na sinduna thasi gi tang kunmanga dagi team tarana group ani thongna khaidokuna satharakiba Manipur Police ki sahi sa makomanga sorakpagi thoronga mani lenana pangthokiba inter unit volleyball tournament ngasi lotion khre Lotion bagi thoramda department asigi Director General of Police LM Khokte Additional DGP P Dongel
Idisnen DGP si Dongel amadi department asigi makok thongba police officer singsu sharuk yaki satharkhiba tournament asigi ngasi Khumalampang indoor stadium da sanakhiba aroiba match da CO 7MR khabai soina SP Bisnupur bu set ahum sino kunmanga taramapal lamadi kunmanga taramapal da mighty piduna tournament asigi champion oikhe satharkhiba tournament asida best player gi mana 7MR khabai soigi Romeo na takre winner oiraba CO 7MR Khabisoi amadi runners up takiba SP Bisnupur da trophy amadi certificate sing piduna pungning thawatki Posterior Hockey Academy Manipur Farm Imphal amadi Hockey Union Lairingbam Lekaina ahanba President Cup Under 14 Men and Women Hockey Championship ki final sangkhre Manipur Hockey na sinduna thasi ki tang tara nipal lagi Khumalampang Astrotop Hockey Stadium da team tarung na group ani thong na khaidu tuna satharkhiba ahanba President Cup Under 14 Men and Women Hockey Championship ki ngasi sanakhiba nupi masagi ahanba semi final match da Posterior Hockey Academy Manipur Farm Imphal na United Youth Club Kangna Tombibu Panjal Tar the mighty piduna final sankhibani match asida mai pakhiba Farm Imphal gi Panjal singadu Silimana match ki manga suba kun suba kuntramari suba kuntramapal suba nipumatu suba madi nipumanga suba minute Panjal taruk chankhi Dinana match ki kunmari suba madi nipumari suba minute Panjal ani Bidapati amadi Silbiana match ki kunmari suba madi kumapal suba minute Panjal amamam chanduna match asi mai pakhibani Haying tipung amaga mini nipu sapada BDISA Bisnupur amadi YCCIC konta ahluka ani suba semi-final match oina sanagani amaromda team mapalna group ani thongna khairotuna thasigi tang taratriti gi satharakhiba ahanba President Cup Under 14 Men and Women Hockey Championship ki ngasi sanakhiba nupa masagi ahanba semi-final match ta Hockey Union Lairingbam Lekaina KISAC Khumanbu 8 second penalty shootout da mighty biduna final sangkhre match asida mai pakhiba Hockey Union Lairingbam Lekai gi apiba matamda sankhiba Panjal ani adu S Naubi amadi KS Mekolina sankhibani KISAC Khongman gi goal ani aduna M Nganba amadi Ringkona sankhi 8 second penalty shootout sankhiba Hockey Union Lairingbam Lekai gi Panjal singadu KS Swamikanta W Deris amadi KS Mekolina sankhi match asida mai tikhiba KISAC Khongman gi Panjal ani aduna Haris amadi Bungchana sankhibani hayeng tilpung ahum tabada YCCIC konta ahlup amadi Farm Imphal ga ani suba semi final match oina sanagani Hare Krishna amadi imung manung na sponsor toraga singjamai kangkut na sinduna thasi ki tang kunmanga dagi kangkut taramathoi na group mari thongna khaidoktuna singjamai kangthing da sathariba taruk suba mangsa tabam iboyama amadi poinabadi memorial likam knockout kendra wise kang tournament ki ngasi sanakhiba match da kaisamthong kendra kangkut na singjamai kendra kangkut team bibu Panjal tarhomdoi mari da mighty bikre hayeng kangthing asida sagol bal kendra kangkut amadi singjamai kendra kangkut team A ga sanagani Nupa macha amadi nupi macha archer samaga tra mangarom na saruk yaduna thasi ki tang kunmapal dagi Khumalampang Sports Complex ta Manipur Archery Association sinduna satharakhiba sahi mapan makhagi ahanba kids amadi sahi tramri makhagi taramathoi suba mini state 11 archery championship ngasi loisenkhre ngasi aroiba numit ki pangthokhiba nupi mesagi Indian round da BCAC gi T Asorina ahanba meter kungi pangthokhiba NSC gi Sital Kumarina ahanba Nipi Mesagi Indian round gi pangthokibada unit asigi Sital Kumarina ahanba Sai RC gi E Robinson na nupa masagi Indian round gi individual meter kungi Indian round amadi meter kunthagi Indian round da ahanba position takhe 50+50 meter gi compound girls ki pangthokibada BAA gi KI Sebia chanuna ahanba unit asigi nupa masagi pangthokibada Sai RC gi Jetan Khumanna ahanba 50+50 meter recap girls ki pangthokibada NSC gi Y Anupama ahanba category sigi nupama sagi pangthokibada NSC gi AK Amarjina ahanba position takhe amaromda sahi mapan makhagi ahanba kids state archery championship ki 10+10 meter individual inter round gi nipi masagi pangthokibada BCAC gi W Anjuna ahanba unit asigi N Nehana Anisuba amadi BAA gi TIC Graciana ahum suba position takhe
category asigi nupa masagi pangthokibada BCAC gi I Yohenba ACE gi K Gopi Chandra madi UAC gi NG Nelson na ahan bani suba madi ahum su position takre Impal East District Football Association sinduna tha sigitang amadagi team taramari na group mari thokna khaidoktuna Khetrigau gi aba ground sathariba nahakpam apabi Memorial 3rd Division Football League Tournament ki ngasi sanakiba ahanba match ta APUC Uyumpok amadi KSDC Khomidok goal amamam chanaduna draw sakhre APUC Uyumpok ki goal adu CIS Rohit na match ki 38 suba minute sanki KSDC Khomidok ki goal aduna MD Ali Khan na match ki 94 suba minute sankibani League asigi anisuba match ki sanakibada YBO huikapna KMSC kaibibu goal ama sinoda maiti bipikre match asida mai pakiba YBO huikap ki goal adu K Premanandana match ki 38 suba minute sankibani District Sports Association Bisnupur na sinduna mini stadium Bisnupur da Mamang thagi tang kunithoi digi tim taramangan group ani thokna khairutuna sathariba taranithoi saba and Balan the Memorial 2nd Division Football League Tournament ki ngasi sanakiba ahanba match da Seva Naran Senana BFC Bisnupurbu goal ama sinoda maiti bapikre Seva Naran Senagi mai pakbagi goal adu M Kiran na match ki ahanba minute sankibani League asigi anisuba match ki sanakibada 11 star sarangpat amadi NGKSA ngai khong goal amata sanadana draw sakre match asida NGKSA gi sanaroi M Sanjita match conduct tokiba referee na red card utpadagi match ki 38 suba minute field dagi mapan thonki Sathariba League asigi hain tilpung taranithoi makai tabada LKYC Libon Khuno amadi MP2YA Moiranga ahanba match oina sanagani anisuba match nungtilpung ani makai tabada KYC Thanil Khul amadi BYDO Borayangbiga sanagani Thagasari boyai haujik makhata na ngasi nongmagi oikhiba inga sagi pau amuk phangbigani Ngasigi oikhiba inga sagi pau da ICAR lampon patagi pirpa pau gi matung ina ngasigi khwaidagi sakiba Celsius degree 10.8 khwaidagi ingba Celsius degree 10.8 Nuksita yaw ising manil gisang ayukta sada marputra mga nungtilda sada humputra humdoy oike Ngasigi nong suki pagisang suino dasmik mari millimeter ni Aroibada maroiba pau amok pizari Lamyanba hizam irabot ki chama kun mathoi suba mapokomon thoram ngasi mapalam yauna Manipur gi mafam kaya da paksana pangthokna khre Miyamna hojik irabot gumba sengbulu singba thiri haina CPI State Secretary Dr. M Narana Phongdokre Amadi Kunai amada law haiba bosak asidagi sawba mata laiti haina Law and Legislative Affairs ki Minister L Jayanta Kumar na Phongdokre Ngasigi winadi ISTV na pisaba Manipuri pau matang asidalo sinjari ng kabiri ba pamnamakpo amukahana kurunjari